Matao mayam, aykhoy si masida sumlay thabanadi kari sukanaba phanglaroi. Aduna aykhoy gi thokham lambi leibra haina yengmana phagani. Matao na hariba sina phare. Aykhoy mafam sidagi thokhinaba lambi oina thirase. Channel asina mayambu amukka suhana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba khubi sing aduna subscribe amadi notification bell icon adada git launa amuktang nambira. Haina, leibak amada athoiba kauba. Hiramani mukta thiba chatpa nupa ama lerami. Athoibagi mapa mapu khudimak hiramani mukta thibagi thabakna sinpham moijarami. Adabu leibak thibadi thauduk amadagi mapabung amadi makhura makhoi animak laikhiramde. Athoiba yamna chamjaba tanatana mahak yamna chamjaba kokil kauba marup amasu leijarami. Kokil, handakti uyoko laleba chingaduda hiramani mukta thiba chalusidana ita. Madugi singdu ita oidi kaya kaidawdeda. Handakti kanano nangna phagadaba mi ama thiraga chatminarodana ita. Aidi maduda satpa yawbaga ngamlai ko ita. As, Kokil, karan nganu kaidoge ita. Mafamdu atopaga chatpada khuloi tawbaneba. Adugani ita yamna nungaiba paw musu leiriye. Asi hairag athoiba do tuminna leikhirami. Kokil gi migyeng warola do kari nu haiba athoiba so khanglami. Oh, handaki khongchat sidine aikhoi takhelaisu yawni haibane. Kaino haisibo? Asengbra de ita. Adu oiradi aisu yawra lore kaino ita. Athoiba magi matawgi magul munna khangladana. Walang amatang ngangdana kokil den nokphet tawna yenglamlaga konthong lomda thokhiram. Kokil so harauna athoibagi matung inakhiram. Haina khibagi matung ina athoiba do magi kangu mari manga aduga uyo kola lariba chinga du chatnaba haiduna khongsan khiram. Mata, nangbu aykhoigi khongchatsida takhelaisu yawni haikibadaine. Hoine mata. Aduga takhelaidi kadai. As mata saurona kaidoge. Takhelaida soidana lakaniba. O magi khongburo eni hum purakani haibane. Makhoida lobu chakhibaniba. Makhoi mari manga ado walang nganadabi amuk tumina chatnarami. Makhoi singado asum chatlambadage ware haidana. Lambigi nakal da hubo ujaw magi ukhada pothanarami. Tanza adada takhelaiso magi khungbu ani humpuradana mafam maduda laklami. Takhelai. Aidi nang yawraroidrana khalamlibanine. Asi haiduna kokilso takhelai da nokphet tawdana yenglagali. Takhelai kokil na hariba do karisu khumlamde. Madugi mahut mabung athoiba aduda upu macha ama pirami. Se, aina akhoi pabungi tabuda yengbada adu khak thingnai. Aina haibadu side yarabo. Yaurabane. Athoiba na upu macha adubu hangdoktuna kari yauri haine yenglami. Upu macha adugi manungda phi machet ama thoklaga yaurami. Phi machet adubu hangdoklaga yenglobadade uyu kolla du lairiba ching adubu chatnaba lambi du yeklaga madubu ningthini yawba phi ma oirami. Athoiba phi adu yauriba lambi du munna yenglami. Mayam hujikti chatkadoriba lambi su khanglabanina uyu kol mai kai pamase.
ꯄꯣꯊꯥꯗꯨꯅ ꯐꯝꯅꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯣ ꯊꯥꯕꯣ ꯄꯥꯏꯅꯗꯨꯅ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯅꯝꯕꯣ ꯊꯥꯕꯣ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯣ ꯑꯩ ꯄꯨꯕꯤꯒꯦꯗꯅ ꯌꯥꯔꯅꯤꯗ ꯇꯥ ꯀꯣꯀꯤꯜ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯇꯥ ꯀꯣꯀꯤꯜꯁꯦ ꯇꯈꯦꯜꯂꯩ ꯈꯛꯇꯪꯒ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯕꯤꯒꯦꯒ ꯑꯝꯇ ꯍꯥꯏꯕꯤꯗꯦꯕ ꯊꯥꯖ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯄꯤꯔꯛꯑꯣ ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯀꯣꯀꯤꯜꯗ ꯃꯥꯒꯤ ꯄꯣꯠꯌꯣꯝꯗꯣ ꯄꯤꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯔ ꯌꯥꯡꯕ ꯄꯣꯠꯌꯣꯝ ꯑꯃ ꯊꯥꯖꯗ ꯄꯤꯁꯤꯜꯂꯝꯃꯤ ꯊꯥꯖꯗꯣ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ ꯃꯈꯣꯏꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯌꯣꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ ꯎꯆꯤꯟ ꯃꯆꯤꯟꯅ ꯆꯤꯡꯈꯣꯡ ꯐꯥꯎꯁꯤꯗꯤ ꯌꯧꯔꯛꯂꯦ ꯇꯧꯔꯤꯁꯦ 이보 ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯈꯥꯡꯉꯦꯟꯐꯝ ꯌꯧꯕ ꯁꯣꯏꯗ꯭ꯔꯦꯗꯣ 이보 ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯑꯩꯒꯤ ꯇꯨꯡ 인ꯕ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯤꯕꯗꯣ ꯇꯥꯃꯣꯖꯥ ꯍꯟꯗꯛꯇꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯂꯥꯏꯔꯤ ꯄꯥꯕꯨꯡ ꯆꯧꯀ ꯄꯥꯕꯨꯡꯒꯒꯤꯅꯦ ꯂꯤꯈꯨꯟ ꯈꯔ ꯊꯤꯈꯤꯁꯤꯀꯣ ꯍꯣꯏꯗ ꯆꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯣ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯇꯈꯦꯜꯂꯩꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛ ꯑꯁꯤꯗ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯆꯤꯡꯈꯣꯡ ꯑꯗꯨ ꯈꯔ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯀꯥꯔꯛꯄꯒ ꯌꯨꯝ 10-20 ꯃꯨꯛꯇꯪ ꯇꯥꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯣ ꯃꯝꯇꯛ ꯇꯧꯁꯜꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯆꯪꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ 이봉아 너코이보 까나까나너네 아숙 튀행라바 마땀시다 까리 하이게 하이버노 이쁘 아이코이 시아라파 마팜마마다기 쿨라시다 통라바다 nga이리 이쁘 아이코이 상자팜 아이코이 통팜 아마따 레이트레 야라바디 ngasi게 행시마땅 렉사게바 오 마코인 하리바 시부 아이보 ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ 2-3ꯈꯛ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯁꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ 이봉아 ꯍꯣꯏ ꯂꯥꯛꯑꯣ 이몽ꯗ ꯆꯪꯂꯁꯤ 이봉아 너코이시보 쿨라시다 ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ 이쁘 ꯍꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯏꯗ ꯂꯩꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯜꯂꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ 이봉아 ꯅꯄꯨꯅ ꯍꯥꯏꯒꯗꯕꯗꯤ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯅꯨꯀꯣ ꯃꯗꯨꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯍꯟꯈꯤꯗ꯭ꯔꯤꯅꯤ ꯉꯁꯤꯁꯤꯕꯨꯗꯤ ꯏꯄꯨꯒꯤꯗ ꯂꯩꯔꯣ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯀꯣ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯐꯔꯦ ngasigiside aigisida areiba khara asa thak tawduna lairase asi hairaga ahal laduna makhoi myamgi lekham chafam sembiram ahal laduna magi masunu pitamphada laisabi macha ani dugi sena chana ba phirol kharasu bibiyo haiduna hairam tampha mapuna haiba adada 마기 마피 마롤 khara puthoklaga takhele amade thajana leiriba kaduda laklam se asiri si selo ado nakoi ni se nasaksu loina phase kari mingbu kauge ai di thaja kawe imanabi sigina takhele ko bani ado nangiri kari kauge ai budi tampha kawe ado kai gino
ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯆꯤꯡ ꯀꯥꯅꯤ ꯍꯥꯏꯅ ꯂꯥꯛꯏꯁꯤꯕꯣ? ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯇꯈꯦꯜꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯆꯤꯡꯁꯤꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯇꯈꯦꯜꯂꯩꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕ ꯃꯗꯨꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ. ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯕ ꯁꯨꯔꯨꯡꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯃꯥꯅꯦ. ꯏꯇꯥꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ? ꯑꯩꯗꯤ ꯊꯣꯏꯅ ꯈꯪꯗꯦ ꯏꯇꯥ. ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤ ꯃꯐꯝꯗꯣ ꯁꯥ ꯆꯥꯕ, ꯁꯥ ꯉꯥ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ. ꯃꯗꯨꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯍꯤꯡꯅ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯗꯦ. ꯍꯅꯨꯕꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯆꯤꯟꯈꯨꯝ ꯃꯥꯟꯅꯕ ꯑꯗꯨꯗ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯌꯦꯡꯅꯤ. ꯃꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯣꯛꯂꯒ ꯊꯥꯖꯅ ꯇꯝꯐꯥꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯖꯤꯜꯂꯝꯃꯤ. ꯇꯝꯐꯥꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯊꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯖ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯩꯈꯣꯏꯅꯤꯇꯪ ꯁꯤ ꯂꯩꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯑꯊꯣꯏꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯝꯃꯤ. ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯎꯕꯗꯒ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯂꯦꯞꯄꯤꯗꯦ? ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ? ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕ? ꯑꯣ ꯑꯗꯨꯕꯨꯔꯣ, ꯅꯨꯄꯤ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ. ꯇꯥ ꯀꯣꯀꯤꯜ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕ. ꯅꯪꯁꯦ ꯐꯥꯒꯤ ꯇꯥꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤꯖꯥꯅꯤꯅꯦ. ꯇꯈꯦꯜꯂꯩꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ. ꯑꯊꯣꯏꯕꯁꯨ ꯃꯆꯜꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗ ꯇꯥꯕꯗ ꯃꯉꯛꯇ ꯄꯪꯅꯣꯝꯗ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯩꯅꯣ ꯅꯈꯣꯏꯅ ꯆꯤꯟ ꯅꯨꯄꯥꯅ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ? ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯀꯣꯟꯅ ꯍꯥꯏꯒꯦ. ꯀꯣꯀꯤꯜ ꯑꯗꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯇꯩꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯕ ꯂꯥꯛꯂꯝꯃꯤ. ꯇꯝꯐꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯪꯈꯤꯔꯝꯃꯤ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯉꯁꯤꯒꯤꯗꯤ ꯏꯄꯨꯒꯤ ꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ. ꯃꯌꯥꯝ, ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯛꯅꯕꯤꯒꯅꯨꯀꯣ. ꯅꯆꯜꯅ ꯍꯩꯇ ꯍꯣꯠꯅꯖꯕꯅꯤ. ꯃꯌꯥꯝ ꯑꯗꯨ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯩ. ꯍꯪꯒꯥꯝ ꯃꯀꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯕꯤ ꯃꯁꯥꯡ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯥꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ. ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯅꯈꯤꯔꯝꯃꯤ. ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯑꯁ, ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤ ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯦ. ꯅꯠꯇꯦ, ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ. 이보, ꯑꯁꯤꯗꯒꯤ ꯍꯦꯟꯕꯅꯤꯗ ꯅꯪꯅ ꯃꯇꯨꯡ ꯆꯥꯔꯛꯀꯗꯣꯏꯁꯦ. ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯤꯒꯤ ꯃꯈꯨꯝ ꯇꯧꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗꯣ, ꯅꯪ ꯃꯗꯨꯗꯒ ꯌꯥꯎꯔꯝꯃꯗꯤ ꯁꯤꯡꯒꯩꯕꯥꯛꯁꯨ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯅ ꯇꯣꯛꯂꯤꯗꯅ. ꯆꯠꯊꯣꯛꯑꯣꯗ. ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕꯁꯤꯗꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯕ ꯇꯜꯂꯦ ꯍꯥꯏꯔꯤꯗꯣ. ꯑꯗꯨ ꯕꯕꯥ, ꯅꯪ ꯇꯧꯔꯤꯕ ꯇꯜꯂꯦꯅ ꯍꯦꯛꯇ ꯂꯩꯍꯧꯏ. ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯑꯇꯥꯡ ꯑꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯎꯔꯒꯅ ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯝꯃꯁꯨ ꯐꯒꯗꯧꯕꯅꯤ. ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯟꯕꯗꯣ. ꯑꯊꯣꯏꯕꯒꯤ ꯋꯥꯗꯣ ꯀꯣꯀꯤꯜꯅ ꯈꯨꯝꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯑꯍꯜ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯀꯤꯜ ꯑꯗꯨ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯦꯕ ꯑꯗꯨꯕꯨ? ꯏꯄꯨ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯟ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ. ꯑꯗꯨꯅꯅꯦ ꯏꯄꯨ. ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯔꯟ ꯉꯥꯡꯈꯤꯒꯦ ꯍꯥꯏꯁꯦ? 이붕어, 너코이 하영 나욤다 할라기 하이나 랩리브라. 너트라가나 수룽마두다 짰게 칼리브라. 이부, 마팜마두다 코이나 짰게 도리바세.
ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯆꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯂꯦꯞꯂꯕꯅꯤꯅ ꯏꯄꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯨ ꯃꯐꯝ ꯑꯗꯨ ꯆꯥꯎꯔꯦꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯥꯞꯄ ꯀꯣ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯣ ꯅꯈꯣꯏ ꯁꯣꯛꯂꯨꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯅꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ 7-9 ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯣꯠ ꯊꯥꯕ ꯄꯥꯏꯈꯠꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯒ ꯈꯔ ꯀꯪꯂꯦ ꯆꯤꯡ ꯑꯁꯤꯕꯨ ꯀꯥꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯁꯥꯖꯦꯜ ꯈꯔ ꯇꯧꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ ꯁꯦ ꯏꯇꯥꯎ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯐꯪꯒꯗꯕꯅꯦ ꯑꯩꯗꯤ ꯇꯥ ꯀꯣꯀꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯗꯅ ꯍꯦꯔꯥ ꯊꯥꯁꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯋꯥꯔꯗꯤ ꯋꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯛꯁꯜꯂꯤꯅꯣ ꯀꯣꯀꯤꯜ ꯁꯥꯎꯅ ꯐꯤ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯒꯝ ꯊꯥꯡꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯜ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯥꯃꯣꯆꯥ ꯁꯦ ꯁꯤꯗ ꯇꯜ ꯌꯥꯎꯕꯅꯦ ꯅꯈꯣꯏ 5-6 ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯂꯧꯈꯣꯗꯅ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯣꯏꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯝꯕꯣꯠ ꯊꯥꯕꯣ ꯑꯗꯨꯒ ꯂꯦꯞꯂꯤ ꯑꯁ 수룽니는 떠오르지나 나삐는 뿡엄 요미네 떠오르세 아시기 만웅다니네 에코이는 쌍가더리브세 ꯇꯥ ꯀꯣꯀꯤꯜ ꯁꯨꯔꯨꯡꯁꯤ ꯎꯕꯗ ꯆꯪꯕ ꯇꯜꯂꯕꯣ 딸레해 다지베마 아시 우보다 이샤세 하카짜바나 마랭마랭 짤레 야래 이따오 야마 따닝데 와티도 그랑 낭아디 야래 세세세세 에코이 맘 수룽세 만웅다 짱나바 떠오르세 그나그나노 너코이 메케 야노 버싱도 탄갈로 짱나바 떠오르세 ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯩꯅꯝ ꯊꯥꯒꯠꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯔꯦꯡ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗꯤ ꯃꯝꯁꯨ ꯃꯝꯈ꯭ꯔꯦ ꯇꯥ ꯀꯣꯀꯤꯜ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯠ ꯆꯠꯂꯨ ꯀꯩꯗꯧꯒꯦ ꯍꯣꯏꯅꯦ ꯃꯖꯥ 이베마 ꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯃꯥꯏꯀꯩ ꯑꯅꯤ ꯐꯪꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯅ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯌꯦꯛꯂꯤꯕ ꯐꯤ ꯑꯁꯤꯗꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯣꯝꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ ꯇꯥꯃꯣꯆꯥ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯛꯄꯒ ꯃꯩꯅꯝ ꯄꯔꯦꯡ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯃꯩꯅꯝ ꯃꯆꯥꯗꯨꯅ ꯆꯨꯔꯒ ꯃꯩ ꯊꯥꯟꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ ꯑꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯦꯗꯅ
ꯀꯅꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯝꯕꯅ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯕꯅꯦꯃꯤ. ꯍꯥꯏꯒꯨꯝꯗꯅ ꯁꯨꯃꯥꯏꯅ ꯉꯥꯜꯂꯗꯤ ꯈꯔ ꯐꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯂꯥꯛꯀꯅꯤꯅ ꯑꯣꯛꯅꯕ ꯊꯝꯂꯤꯕ ꯑꯣꯏꯔꯝꯅꯤꯌꯦ. ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯐꯥꯒꯤ ꯇꯧꯅꯔꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯗ ꯀꯅꯥꯅ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯕꯗꯧꯅ ꯍꯥꯏ, ꯅꯈꯣꯏꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯏꯇꯥꯎ, ꯅꯈꯣꯏꯕꯨ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥꯅꯦ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ. ꯀꯣꯏꯂꯦꯡ ꯂꯦꯡꯂꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯑꯗꯨ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯀꯩꯅꯣꯅꯦ? ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯔ ꯁꯥꯔ ꯀꯩꯅꯣ ꯈꯪꯗꯕ ꯈꯔꯅ ꯀꯩꯒꯨꯝꯕ ꯈꯔꯅ ꯏꯟꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ? ꯀꯅꯥꯁꯨ ꯏꯅꯔꯛꯂꯝꯃꯣꯏꯗ ꯇꯥꯀꯨꯀꯤꯜ. ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯀ꯭ꯂꯥꯛ ꯅꯤꯛꯂꯒ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯡ ꯆꯤꯡꯂꯛꯂꯝꯃꯤ. ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯈꯦꯜꯂꯩꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ. ꯀꯩꯅꯣ ꯊꯥꯖ, ꯅꯪ ꯇꯧꯏꯗꯨꯕꯣ? ꯅꯃꯥꯏꯗꯣ ꯇꯨꯡꯗ ꯑꯝꯇ ꯂꯩꯊꯣꯔꯛꯑꯣ. ꯇꯈꯦꯜꯂꯩ ꯊꯥꯖꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ. ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ. ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯆꯜ ꯑꯃꯗꯤ ꯃꯇꯥꯎ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯣꯀꯤꯜꯁꯨ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖꯒ ꯇꯈꯦꯜꯂꯩꯒꯗꯨ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯗꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯅꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ. ꯏꯆꯥ ꯊꯥꯖ, ꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ. ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯕꯗꯨꯗꯗꯤ ꯀꯔꯝ ꯍꯥꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯤꯗꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯤꯅꯤ ꯏꯕꯥꯅꯤ. ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯡꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯑꯩꯈꯣꯏ ꯃꯗꯨ ꯑꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯃꯤꯔꯥꯡ ꯈꯔ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯆꯩꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯊꯔꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯃꯤꯇꯝꯁꯤꯡ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩꯅ ꯅꯠꯇꯦꯗꯅ, ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯅꯅꯤꯗꯅ. ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯔꯥꯡ ꯅꯠꯇꯦꯗꯅ. ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯪꯗꯅꯕ ꯊꯝꯂꯝꯕ ꯃꯤꯔꯥꯡ.
ꯃꯈꯣꯏꯅ ꯆꯤꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯃꯌꯥꯝ ꯑꯊꯣꯏꯕ ꯑꯗꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯈꯤꯔ ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯣ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯍꯩ ꯀꯨꯀꯤꯜ ꯅꯍꯥꯛꯅ ꯏꯆꯜꯒ ꯊꯥꯖꯒꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯄ ꯍꯧꯔꯝ ꯑꯩꯈꯣꯏ ꯈꯔꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯦꯝꯃꯨꯡ ꯑꯁꯦ ꯀꯟꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯇꯈꯦꯜꯂꯩ ꯊꯥꯖ ꯂꯥꯛꯑꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯀꯤꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯊꯦꯝꯃꯨꯡꯒꯤ ꯃꯁꯥꯗ ꯌꯣꯝꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯌꯥꯎ ꯀꯟꯊꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯃꯨꯡꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯁꯥꯗꯨ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯈꯣꯃꯩ ꯅꯍꯥꯛꯀ ꯂꯨꯈꯣꯏꯒꯅ ꯊꯦꯝꯃꯨꯡ ꯑꯁꯦ ꯁꯦꯟꯅꯔꯒ ꯑꯃꯨꯛꯇ ꯂꯩꯔꯝ ꯊꯣꯏꯕ ꯅꯍꯥꯛꯀ ꯑꯩꯒꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯊꯤꯔꯨꯔꯁꯤ ꯂꯥꯎ ꯏꯇꯥꯎ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ ꯃꯐꯝꯁꯦ ꯐꯤꯕꯝ ꯑꯃ ꯇꯧꯏ ꯀꯨꯏꯔꯣꯏ ꯏꯇꯥꯎ ꯅꯈꯣꯏꯅꯤꯅ ꯊꯦꯝꯃꯨꯡꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯇꯥ ꯀꯨꯀꯤꯜ ꯃꯈꯣꯏ ꯑꯇꯩꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯨꯝ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯀꯨꯀꯤꯜ ꯊꯥꯖꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯐꯒꯅꯤꯌꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯣꯏꯁꯦ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯒ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯨꯡꯄꯥꯛꯇꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯇꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯁꯧ ꯃꯍꯨꯝ ꯑꯃꯗ ꯊꯤꯟꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯀꯨꯀꯤꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯅꯠꯇꯕ꯭ꯔꯣ ꯀꯔꯥꯏꯅꯣꯅꯦ ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯁꯤꯜꯂꯛꯑꯦꯗ ꯇꯥ ꯀꯨꯀꯤꯜ ꯀꯨꯀꯤꯜꯅ ꯆꯩꯇꯦꯛ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯣꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯡꯗ ꯁꯤꯗ ꯂꯥꯛꯄꯗ ꯁꯤꯈꯤꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯈꯪꯂꯒ ꯁꯤꯗꯣꯏ ꯖꯥꯠꯂꯣ ꯑꯩꯁ ꯊꯥꯖ ꯏꯕꯦꯝꯃ ꯅꯪ ꯁꯤꯁꯨꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯍꯦꯛꯂꯒ ꯁꯨꯔꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯊꯦꯝꯃꯨꯡꯒ ꯂꯩꯍꯧꯕ ꯈꯨꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯥꯟꯅꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯊꯦꯝꯃꯨꯡ ꯍꯣꯏ ꯑꯇꯩꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯥꯏ ꯀꯩꯅꯣ ꯊꯦꯝꯕꯨꯡꯗꯤ ꯃꯥꯗꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯁꯨꯝ ꯅꯝꯗꯨꯅ ꯆꯠꯄꯗ ꯇꯨꯡꯇꯛ ꯇꯧꯕ ꯐꯛꯂꯥꯡ ꯃꯄꯥ ꯑꯃꯗ ꯅꯝꯂꯨꯕꯗ ꯑꯊꯣꯏꯕꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯃꯊꯟꯗ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯏꯇꯥꯎ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯂꯣ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯎꯖꯥꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃꯁꯨ ꯎꯄꯨ ꯃꯆꯥ ꯀꯌా ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯣ
upu masa amamamgi manakta sana lupa mayam adu pairaduna leiba thengnaram. Masigi sanalupa mayamsi ay oirabadiko. Temong nang naparibada ay sarong ni angon piro. Hoy, kari masida magi saruk migi saruk haiba mata laite. Apay ba na mapuni. Asi hainadana temong lukoy ga sana ayaw upu masa ama. Amana amukching tawduna leiram. Matawduna makoy manakta athoy ba do thu na changlaklam. Karino nakoy ni tawriba sibo. Asumna athoy ba na makoy ani bo khamdok na bo honaring ay serak asida thoy ba do mamit mana itak thakana. Sana lupa yawriba upu masa amagi manakta sangsinuna pamtha kiram. Madu ubada athoy ba do kanaba khamagi mahut makukta makhut haplaga pamtha kiram. Karino aina tawdoriba sibo. Makoy si pura wakhal amada laikre ni tawrichi. Masidagi wakhal tahan baibasi arayba thabak amadi oiroi tawri. Matam madada athoy bagi wakhalda mapabung haikiba wafam ama kanging ningsing laglam. Ipagi athoy ba? Yengoy. Ayengway na hak na mita da ba mapam mamada. Karigamba sanalupa leirambat hengnarabadi. Mado mitrang gilang thak ibni haib simadi. Nahak na kawag. Madubu natay ga hairabadi. Masi manakhidak kasibucha. Asi haiduna athoy bagi mapana athoy bada manahidak ama sinaram. Matang adada athoy ba mapana haikiba manadabo. Mahang helak iba manahidak sing adugi marakta yawbra haina yenglam. Lebak phabadagi pambi makhakti yawram. Pambi adudagi mana manga thalaga heglam. Aduga mana amadi magi mayada thalaga hukchillam. Mana mari eduna magi marup sing adugi mayada amamam illam. Matam madada makoy mari edo wakhal laglam. Wakhal laglaba matungdadi makoy na ngasay sana lupa way na uriba do taibang miyoy bagi saru polang uiduna leiram. Ngasaydagi aykoyna sanalupani haydina aykoy mayamna manaribasidi saru polang oiraba maalini. Natti themo nang mo ngasay nasado wakhal tadana lehogdaini. Aduga mataw karamna makoy di mapam masida leiram liba. Itaw, aykoy na hana leirama mapam maduda mirang achawba malaklame. Aduga aykoy bu ungadabagi kanna honare. Asi haiduna khomay amade lukoy makoy anina themong bu samlaga mataw karamna wakhal tarakpano mataw karamna mamita sana lupa urakpano haibado pulnamak khangallam. Aykoy ahumdi mitrangdogi mayayna saru polang singase sanalupa wayna urur. Adubu mataw athoy bana aykoy bu wakhal tahan bibase aykoy gi laibak yamna phabani. Adu nalamdrabadi aykoy sumapam masi saru polang olang adum laikradabani. Mataw mayam mapam masi arayba mapam nate. Aykoy pulap mikup na hom singa laitaba yadabani ko. Aykoy na surung masidagi hek changlakpadagi angak pangaktani aykoy na hawjik pawa thengnaribasi. Asumani mataw mapam si isam chama mapam nate. Mataw mayam mapam sida kari lebagi haibado hekta thirasi aitaw koy mayam. Hoy maduna phagani. Asi haina dana makoy mari manga do mapam madugi akoy bado kari lay haina koy thiram. Kadugi kachin oirap tawa mapam amada athoy bana pojom am thengnaram. Pojom madu hanglaga yengluba matamdade manung mududa mahaki mapana tattana sinaba hiramani mukta thibugi maramda iba larik ado yawduna leiba thengnaram. Masiga larik sibo ay pabung na sinanama larik adubo nattabarani. Mapam masida laram liba sinatakpade mapam masida ay pabung mudu laram li haina takpan. Kayo na mataw larik aduda aduk mo na iyang liba ito ba? Mataw larik si tayo na mamangada ay pabung na sinanama larik. Kayo na hari si baita at siyang marang. Ado o di mapam sida
nakoy pabung mo siyo tunglang matari. Aduga kaday chatkrabazano. Madunito ay nakalibso. Madumagni. Asumna, atoy baga, oy thokpa yaba yadaba, kaya makanarami. Adubu kanay haywatani, asengmadi amatta khangmangamlamde. Matam asida, nakal amaromdana, kokil na lamjingduna purakpa, takhelayga thajagado. Kokil da wahang kaya hanglaklami. Kokil nupi inidagi pakhumpi na honamada, awaba mo oirami. ता कोकिल तामोसा होइदुबो हौजिक फाव लाक्ट्रिसिना कैदरजानो अखोइबु मोइदो हाइफेट येंलुबना फरोइद्रो ता कोकिल तखेलेना हाइसिना फगदौ माले अखोइ खक्तंग मफमसे सुम लेबसे कानागदबा मानते ngahak ngai ki si chal maduda laktrabadi yengurasi asumna makhoi ahumado atai singdo lakpa ngaiduna leinarami nakalamromdana athoi bohoido makhoi ne leiribu ka adugi akoibada koina sattuna kari lei haina thiram tanja adu danga saidigi lebak aduda taduna leiba saru polang mayamado leng duna satpa horaglam saru polang singaduna leng duna satpa do themung na hana uraglam mataw mayam saru polang singse leng satpa horagle karina tawibsina saru polang singsidi ahingba magum satpa horakledana asuna makhoi mayamado saru polang singaduna leng satpa do uraga ngakna yengaduna lerami matam madu da saru polang mayamado makhoi mari manga tamna sangsilaklami hai saru polang mayam sina sokrabade laijau butai makhoi singasidagi na thokna bo hona chikoi taw mayam mataw mayam leimai da tari bu sa singse amamam paikhat arase madu natrabadi saru polang sing asidagi ai khoi nan thokpa mata ngamlar hot ai ta kambra saru polang noi ni su akalring sarda nai khoida saru polang sing ado usaduna phana kanna kanthatlabaso ahingba amagum hek lengduna chalaklam karina masigi saru polang sing asibo usasina phana kanna kantharabasu hek thawgalaina karina khoi hojik tawgadaba siba mataw mayam aikhoi mafam asida kuina lei thabade afaba oira aduna itaw mayam aikhoi mafam asi thadokduna chatnaba tawrasi asi haina duna makhoi do mafam madudagi senthoraglam saru polang mayam singadaso makhoi gi matungda tanaraglam adubu ka adugi thongsil yorokpada saru polang mayamado leibak prok kenkiran madu ubda makhoi mayamado sor sangna hondoknarami hush shibu shiramnida samnaga litpanido ekhoisha ibo ngasi namichidi aikhoi mapugi leikola hainam leina moina tingadaba khitang ngaibani ko itaw mayam aikhoi mafam sida kuina leithabadi chumlana kokil hoina kamdarongani haibasu khangde makhoi gi manakta thuna chatnaba tawrasi mataw mayam makhoi mari manga ado kokil hoina leiba lambi domlomda lakpa horaklami matam masida nakal amromdana takhelega thajagana takmanbadage kokilna makhoi ani debu samladana athoibo hoibo thiba horaklami ता कोकिल तामोसा होइदुबो लंबी खंग्रजालो khanglamnida ता कोकिल मखोइदो अतोप लंबीदो ओइना चटख्रबजालो haima chalamoi mi na khoi ni bu ngakta tumina layu khoidauge तामोसा होय ngasai di kadai de leruge ba aikhoi noi langmandadana kamdauri no haina yengba laklamlibani takhelegi wadu tabda athoibana ngasai makhoina thenglakiba mayamado amatta chithadana tamlammi as adugi oire aikhoi su noise kari tawrabano na khalamlini farese hojikti khoi su lagedana aikhoi gi khongchat ase makha ta na satnaba tawrasi makhoi mayamado pulap surung adugi manungda sangsinba hauraklam makhoina asum lakpada surung adugi mayai sabuk yoroklam
ꯑꯗꯨꯕꯨ ꯃꯌꯥꯏ ꯌꯧꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯨ ꯑꯃ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯁꯨꯔꯨꯡꯁꯤꯒꯤ ꯃꯌꯥꯏꯗꯕꯨ ꯃꯤ ꯑꯁꯤꯕꯨ ꯍꯥꯞꯄꯀꯣ? ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ? ꯁꯦ, ꯀꯩꯁꯨ ꯇꯧꯔꯁꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯨꯁꯤꯗ ꯀꯩꯀꯩ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯁꯤ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯀꯥꯎꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯀꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯀꯨꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯏꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯆꯤ ꯏꯂꯦꯡ ꯂꯦꯡꯉꯝꯗꯦ. ꯀꯔꯤ ꯀꯨꯅꯣ ꯈꯪꯗꯦꯃꯦ. ꯑꯁꯨꯛ ꯀꯟꯅ ꯏꯟꯕꯕꯨ ꯁꯨꯡꯆꯠ ꯆꯠꯇꯦꯃꯦ. ꯑꯋꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ. ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯉꯨ ꯌꯥꯗꯦꯕ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯏꯟꯕꯗꯒꯤ ꯀꯥꯏꯅ ꯊꯪꯗ ꯂꯩꯃꯥꯏꯗ ꯏꯟꯊꯔꯝꯃꯤ. ꯀꯨꯗꯨꯕꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯊꯅꯔꯛꯂꯝꯃꯤ. ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯃꯅꯥ ꯑꯅꯤꯈꯛ ꯄꯥꯜꯂꯝꯗꯦ. ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥꯗꯗꯤ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯗꯨꯅ ꯃꯅꯥ 4-5 ꯁꯨꯔꯝꯃꯤ. ꯍꯩ, ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ ꯁꯤꯗꯤ? ꯃꯅꯥ 4-5ꯁꯨ ꯁꯨꯏꯅꯤ ꯁꯤꯗꯤ. ꯃꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯣ? ꯏꯇꯥꯎ, ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯔꯝꯂꯣꯏ. ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯃꯌꯥꯝ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ. ꯀꯩꯅꯣ ꯃꯇꯥꯎ? ꯅꯪꯅ ꯑꯗꯨꯛ ꯇꯍꯥ ꯇꯧꯔꯤꯗꯨꯅ? ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯩꯄꯟ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯄꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ. ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯤꯟꯊꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯝꯖꯤ ꯈꯥꯏꯅꯔꯝꯃꯤ. ꯃꯇꯥꯎ ꯀꯨꯀꯤꯜ! ꯃꯇꯥꯎ ꯀꯨꯀꯤꯜ ꯇꯥꯕ꯭ꯔꯣ? ꯃꯇꯥꯎ ꯀꯨꯀꯤꯜ! ꯃꯇꯥꯎ ꯑꯊꯣꯏꯕ! ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯣ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯊꯝꯂꯝꯕ ꯂꯩꯄꯨꯡ ꯑꯗꯣ ꯅꯤꯡꯈꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨ ꯀꯨꯗꯨꯅ ꯍꯦꯛ ꯂꯩꯅꯨꯡꯗ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯩꯈꯥꯅꯨꯡꯗ ꯆꯪꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯀꯤꯟꯊꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯅ? ꯁꯨꯔꯨꯡꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ. ꯏꯇꯥꯎ, ꯀꯥꯟꯅꯗꯦ. ꯃꯈꯥꯗ ꯀꯨꯝꯂꯒ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ. ꯉꯥꯏꯈꯣ ꯏꯇꯥꯎ, ꯍꯦꯛꯇ ꯀꯨꯝꯈꯤꯒꯨꯝꯁꯤ. ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯐꯝ ꯈꯪꯗꯕ ꯀꯥꯗꯨꯗ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯊꯥꯗꯣꯏ ꯇꯧꯏ. ꯏꯇꯥꯎ, ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯍꯨꯟꯊꯔꯒ ꯌꯦꯡꯒꯤꯁꯤ ꯏꯇꯥꯎ. ꯃꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯂꯒ ꯍꯦꯛꯇ ꯌꯦꯡꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯃꯨꯡꯅ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯨꯟꯊꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯇꯧꯔꯝꯗꯦ. ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯇꯈꯤꯂꯩ, ꯁꯦ, 이반이 ꯈꯨꯠ ꯁꯝꯅꯁꯦ. ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ. ꯁꯦꯕ, 이반이 ꯈꯨꯠ ꯁꯝꯅꯔꯁꯦꯕ. ꯑꯍꯩꯁꯦ ꯄꯥꯏꯔꯛꯑꯣ. ꯅꯪꯅ ꯈꯨꯠꯇꯨꯕꯨ ꯀꯗꯥꯏꯅꯣ? ꯃꯇꯧ ꯃꯌꯥꯝ, ꯀꯥꯁꯤꯗ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯃꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ? ꯃꯈꯣꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ. ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯐꯥꯎꯒꯩ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯣꯏꯅꯅ ꯂꯧ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤ.
ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯧꯒꯩ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯇꯥꯎ, ꯃꯁꯤ ꯅꯠꯇꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯊꯤꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯕ ꯍꯧꯅꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ. ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯑꯃꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ. ꯑꯃꯅ ꯈꯨꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯝꯕ ꯄꯣꯠꯁꯛꯅꯤ. ꯀꯥꯁꯤꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯑꯁꯦ ꯑꯇꯩ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯒ ꯃꯥꯟꯅꯕ ꯅꯠꯇꯦ. ꯃꯁꯤꯗꯤ ꯐꯧꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯂꯥꯏꯔꯤꯛꯅꯤ. ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯥꯗꯨꯒꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ. ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯌꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯛꯂꯝꯃꯤ. ꯇꯥꯃꯣꯆꯥ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ. ꯄꯥꯕꯨꯡ ꯍꯣꯏ, ꯄꯥꯕꯨꯡꯆꯧ ꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ? ꯏꯆꯜ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡ ꯆꯥꯍꯣꯏꯗꯣ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯝꯂꯅꯤ. ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ, ꯄꯥꯕꯨꯡ ꯆꯥꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯨꯗꯕꯨ ꯁꯣꯛꯂꯝꯂꯔꯣꯏ. ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ. ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯀꯨꯟꯊꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ. ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯐꯝꯊꯔꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ. ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯤ ꯃꯁꯤꯗ ꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅ ꯐꯒꯅꯤ. ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯦ. ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯔꯁꯦ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯊꯣꯛꯅꯕ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯂꯨꯕꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯂꯝꯃꯤ. ꯃꯇꯥꯎ ꯃꯌꯥꯝ, ꯊꯣꯡ ꯑꯃ ꯍꯥꯡꯂꯦ. ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯦ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯍꯤꯡ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯉꯛꯄ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦꯅꯦ. ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ. ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯃꯤ. ꯈꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯜ ꯃꯤꯌꯥꯝꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ.